Manipur Da Thokliba Hingsha ki Thoudok asi terrorism ki Thouong Natte Hingsha ki Thoudok asi lefan ge hairabadi maite amasung kuki furup ani gi marakta lainariba khenaba sing khangdokpa mathau tai haina Union Home Minister Amit Shah na phongdokkhre Union Home Minister Amit Shah na phongdokkiba wafam ama BJP ge X account da thagaladuna hai Mamang Chaygi Metang Ahum Dagi Manipur Da Thokliba Kanglup ki Charangnaba si terrorism ki Thouong Natte Houjik Thokliba irang asi loisinabagi damak Manipur da khundariba kuki amasung maite anigi marakta lainariba khenaba sing kupna yengduna sangtainabagi lambi ama puthokpagi tangai fadaba lei hairiba sangtainabagi lambi asi wari sanaba amasung pukning wakhal gi oiba mityengda amana amagi ihul khangna thabak paikhatpa aduna oigani BJP na X Tathagala Kiba Union Home Minister Amit Shah gi wafam aduna makhatana hai Houjik tangkak naina pangthokliba Lok Sabha gi mikhala si loiraba matung lakadoriba anoba lengak asigi ahanba khongthangdi furup anima ki myoi singa phaminna duna yanaba wafam amada irang asigi waroisin purakpanani India ga yumthangnariba Myanmar da thokliba irang amasung oiriba leiba ki pibam asina aikoi gi wathok asida hena mateng pangsili adumakpo India amasung Myanmar ani gi marakta leinaramba pre-movement regime lautokhiba amadi Indo Myanmar gi ngamkhai paringasi mapung phana fencing khanabagi warep lauduna aikoi gi oiba thorang kaya lokhatpa haure haina Union Home Minister Amit Shah gi wafam aduna makatarakli nakalamaromda Manipur gi Chief Minister Nongthombam Biranaso Myanmar dagi kanglon kaina changsilakhiba mitop singna irang asi thokanbani haina phongdokpaga loinana Prime Minister Narendra Modi na luchingba laingak asina FMR lauthokhiba dama Prime Minister Narendra Modi bu thagatpa phongdokpa laikhrabani haina so mahana makatana phongdokhi ningsingba yabadi chahi ama helaba Manipur gi irang asi Houjik chu mapung phana loisinba ngamdana leiri mafam kayada irang asiga mari lainana tongan ba Thoudok kaya leptana thokli irang asida miyoi kaya gi punsi khangu thakta mangkhibada natana state police ki armory singdagi lut tawkiba khusukulai kaya ama su mapung phana recover tawba ngamdana leiribani